unboxing tꯧri ise my frame je mamai je plastic oi glass oirakte photo hapchan bawre photo mayam si lere Sidi kana kana na sibo nang lo siba ada sidi kana no be matu sidi kana no kana na sibo ma sidi khangni sidi kana nang lo nang na siba hayeng ay uthelo jise thana maji sidi kana no be matu sidi kana amaga sidi kana che Fatlang jida nap ka daw ne ngarang nungdang je design myam yenge ado amadi final dore horen nap kan de nga lage ma yengo ya camera anje ba nok chalai jor ba dress kanan set pi no be ma ge be me si dress yam phajai la yam phajawani da abe me yam phajadra kai no chundai na mamai ra Tamil ge anna ma le la anna ena pandringa anna enga anna ya anna wai betul ba anna sa betul ya akaw la ba ngasi 4th suba numit nei da ka pu de ngasi di khot si oina de Abemma'S pamba khot loi ngam me kem tawdre adum yam di vaccine ka trigger gadi ka piro Jadi apa breakfast ngai jari breakfast samda kan sembiri sri yerum lai re Abemma'S tum gi dore ji to tum ning e to no kri tum ning be ni ma no koi nyu de pop tai ra ha kada bana loi re di sinam breakfast la ha nang breakfast so re ha ra lo sao làm hay đó với mình sẽ không sợ bị hay đó apa ya apa very good đã thông có Siba na bây giờ chấm lời này thua kìa là tôi bây giờ mình nạp sẽ lấy rồi tôi mình nghe mà sẽ lấy thì cháu rồi cái kia này chấm tiêu Jadi tu kesan nak pijak mana, papa ada nak selai. Tunggu. Kesan apa? Cek ko. Vaccine cafe har bezu mask uppa di sanitizer season apa. Masih sungguh COVID kan, apa vaksin kapal luar bermisu dum COVID nawa dum meam thengnari dune ba aduna section le minasi meam ayu section le jage meam du section le view si ena cha tu je mafam khara yame ba aduna ai N95 siwena uppe salugi Satram tu udah jadi satram yang ui. Ini bawa udah mana Abemma'S tu mai admission tahu tu ni kan ngarang tahu lu ni. Wakan udah mana. Kazi yang pasal film dah lain ni. Kau Abemma'S nang mana mu ikut. Ada hujik macam na, koi prit hongde hai betul ke prit kalau order tahu re. Hujik sini ai gini, sini sina jinglem bigi. Sini ni je nang gini.
ꯍꯧꯖꯤꯛ ꯑꯩꯒꯤꯁꯦ ꯃꯆꯨꯗꯨꯅ ꯅꯪꯒꯤ ꯑꯣꯏꯗꯣꯏꯕ ꯑꯩꯒꯤ ꯂꯤꯁꯜꯂꯒ ꯌꯦꯡꯉꯒꯦ ꯑꯕꯦꯝꯃꯁꯦ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯁꯤꯁꯦ ꯀꯩ ꯀꯞꯄꯤꯅꯣ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯃꯣꯏ ꯍꯥꯟꯅꯗꯩ ꯑꯩ ꯁꯤ ꯃꯣꯏ ꯕ꯭ꯔꯥꯟꯁꯦ ꯑꯗꯨꯝ ꯂꯤꯠꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯐꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯩ ꯈꯪꯕꯩ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯐꯨꯔꯤꯠꯁꯨ ꯑꯗꯨꯝ ꯐꯖꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯁꯤ ꯑꯃꯨꯛ ꯂꯤꯠꯂꯒ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯄꯣꯁ ꯇꯥꯏ ꯁꯤꯁꯨ ꯐꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯤꯠꯄ ꯐꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯄꯤꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯗ꯭ꯔꯦꯁꯁꯦ ꯑꯩꯗꯤ ꯅꯪ ꯅꯨꯄꯥꯒꯤꯅꯦ ꯅꯠꯇꯦ ꯗꯤꯖꯥꯏꯟ ꯇꯣꯉꯥꯟꯕꯅꯦ ꯅꯨꯄꯤꯒꯤꯅ ꯄꯥꯝꯕꯣꯝ ꯁ꯭ꯋꯥꯏꯗ ꯈꯦꯠꯅꯕꯅꯦꯕ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯗꯤꯖꯥꯏꯟ ꯃꯈꯟ ꯃꯈꯟ ꯂꯩꯌꯦꯕ ꯑꯗꯨꯝ ꯃꯣꯏ ꯄ꯭ꯔꯤꯟꯠ ꯌꯥꯝ ꯐꯖꯕꯅꯦ ꯃꯈꯣꯏꯒꯤꯁꯦ ꯌꯣ ꯗ꯭ꯔꯦꯁꯁꯦ ꯑꯩꯁꯤꯗ ꯔꯦꯗ ꯂꯩꯔꯦꯅ ꯃꯥꯏ ꯐꯅꯦꯛ ꯔꯦꯗ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯕ꯭ꯂꯦꯛ ꯃꯣꯏ ꯄ꯭ꯔꯤꯟꯠ ꯕ꯭ꯂꯦꯛ 이때도 white. Black or white? ꯌꯥꯝ ꯈꯔ ꯅꯣꯏꯔꯦ ꯑꯩ Yeah. ꯇꯥꯏꯝꯂꯦꯁ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤ ꯃꯅꯤꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯤꯖꯥꯏꯟ ꯗꯦꯀꯣꯔꯦꯁꯟ ꯈꯔ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯦ ꯐ꯭ꯔꯦꯝꯁꯤꯡꯗꯣ ꯅꯞꯄꯗꯤ ꯀꯃꯥꯏꯅ ꯐꯖꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟꯇ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯃꯅꯤꯡꯗ ꯅꯞꯄꯗꯣ ꯐꯣꯇꯣꯁꯦ ꯈꯤꯇꯪ ꯑꯩꯅ ꯋꯥꯜꯗ ꯅꯞꯁꯟꯅꯕ ꯃꯣꯏꯒꯤ ꯄꯤꯔꯛꯄꯗꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯂꯦꯟꯁ ꯃꯥꯟꯅꯅꯕ ꯁꯦꯝꯕꯁꯦ ꯁꯤ ꯈꯤꯇꯪ ꯂꯨꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯤ ꯁꯦꯝꯕꯁꯤꯗꯁꯨꯀꯣ ꯁꯤꯗ ꯂꯩꯕ ꯒꯦꯞꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯦ ꯈꯤꯇꯪꯈꯛ ꯏꯟꯆꯤ ꯈꯔꯗ ꯁꯣꯏꯅꯩ ꯑꯗꯨꯒ ꯂꯦꯕꯦꯜ ꯃꯊꯛꯀꯤ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯃꯒ ꯈꯤꯇꯪ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯂꯥꯞꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯁꯤꯝꯇ ꯑꯣꯟꯊꯣꯔꯛꯎꯅꯦ ꯕꯦꯝꯃ ꯑꯥꯗ ꯊꯝꯃꯤꯁꯤꯒ ꯁꯤ ꯐꯣꯇꯣꯁꯤꯅ ꯑꯝꯇꯪ ꯑꯣꯟꯊꯣꯔꯛꯎꯅꯦ ꯋꯥꯡꯅ ꯊꯝꯈ꯭ꯔꯦ ꯍꯥꯟꯅ ꯘꯥꯔꯤ ꯊꯝꯃꯝꯕꯒꯤ ꯍꯨꯠꯄꯅꯦꯕ ꯁꯤꯗꯤ ꯗ꯭ꯔꯤꯜ ꯇꯧꯔ ꯍꯨꯠꯂꯤꯅꯦꯕ ꯁꯤꯗꯤ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯤꯒꯤꯗꯤꯀꯣ ꯗ꯭ꯔꯤꯜ ꯇꯧꯔ ꯍꯨꯠꯄꯩ ꯗꯔꯀꯥꯔ ꯀꯩꯝ ꯇꯥꯗꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯅꯨꯡꯗꯪꯅ ꯇꯧꯔꯒ ꯊꯥꯖꯤꯟꯕꯗ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕ ꯑꯃꯅ ꯁꯨꯃꯥꯏꯅꯅꯦꯕ ꯁꯨꯃꯥꯏꯅ ꯊꯝꯕ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕ ꯃꯥꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯊꯝꯕ ꯁꯤꯅ ꯍꯦꯟꯅ ꯐꯖꯔ ꯃꯥꯜꯂꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯦ ꯄꯤꯁ ꯑꯃꯃꯝꯗꯀꯣ ꯂꯨꯄꯥ ꯆꯥꯝꯃꯒ ꯇꯔꯥ ꯆꯥꯝꯃ ꯇꯔꯥꯃꯉꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯆꯤꯡꯉꯦꯕ ꯑꯩ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯗꯤꯇꯦꯜꯁ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯂꯩꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯐ꯭ꯔꯦꯝꯁꯤ ꯒ꯭ꯂꯥꯁ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃꯅꯦꯕ ꯁꯤꯗ ꯍꯥꯞꯄꯛꯏꯁꯦ ꯑꯗꯨ ꯌꯥꯝ ꯑꯗꯨꯝ ꯇꯥꯔꯁꯨ ꯀꯥꯏꯗꯕ ꯄꯣꯠ ꯑꯣꯏ ꯑꯗꯨꯝ ꯄꯣꯁ ꯇꯥꯔꯦ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯀꯟꯅ ꯁꯦꯜꯐꯤ ꯀꯟꯅ ꯅꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜꯗ ꯅꯞꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯌꯥꯝ ꯂꯥꯏꯗꯣ ꯁꯤ ꯃꯣꯏꯅ ꯌꯣꯄꯤ 3 ꯄꯤꯔꯛꯑꯦꯕ ꯁꯤ ꯌꯣꯄꯤ 3ꯁꯦ ꯐꯨꯠ ꯂꯥꯎꯅ ꯑꯗꯨꯝ ꯆꯪꯈꯤꯕ ꯌꯥꯝ ꯂꯥꯏꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯗ꯭ꯔꯤꯜꯅ ꯍꯨꯠꯄꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨ ꯃꯅꯤꯡꯗ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯍꯨꯛ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯁꯤ ꯍꯨꯛꯁꯤꯒ ꯑꯗꯨꯝ ꯁꯤꯗ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯝ